Good morning. Ngasi se akhoi ningthokaba numit ko ningthokaba numit ki card ki message minarase ningthokaba numit ahambada ko number se 47 leire aduga kaladana angopa gumba kai gumba dumaina sinabi be ai ko haidi important oba thabak layan hairaga di angopa machu ki dress natraga katang light oba color gumba se set pi roga adu duma leire aduga amana koina chak thongba sum nungti ki kenoma sum hapa haina ko cheng subo ko pada angopa machu ki chawa ya pot chini ni khangde sangom ni khangde maming yoina khitang happy ba ko dumai taraga maming yoina chini mayam hapana taba chak thong bada ko adi just maming yoina maru amani gumba thada bi gera sangom chamas machang katang hap kera mahi gumba kai gumba dumai leiraga di ko aduma leire ado amada ko ki card ki message inga se ko card um katang do sare ko card ahum sidagi ama khanbira se card number 1 se khansira card number 2 se khansira natraga card number 3 se khansira ko maina khanbira se ko si sima leire ko do timing of phaba pe yenga se ko sigi matung ina ahamba card khan banga yenga se ko hadi first card khan banga yoina kari energies lakhe ko ngasi gi oina wakhan nungai gani ko hadi ngasi se nungai na leiba oina oibado ngasi se nungai na leiba oina oigani wakhan angang gi type angang se am harau na sanaba gi type ta motor sign lai se ko aduduna sida lerise mathausu phajana tauba oina su oi ko haidi responsibilities ai gi work oiro ama oiro yamna positive oiba numit oina oire ko ngasi se chatpa khotpa lam chatpa khotpa dagi chathokpa khotokpa dumba su piri ko traveling gumba kai gumba ko ado blue green harasne ko haidi blue green gumba kai gumba do minus cv bai ko aduga crystals dena ko gi gray color gi ko labradorite kind le ko dumba crystals gumba kai gumba use ta wana hai ko si se ko gi silver color da khatang light oiba gumba do mina oina oiba ne ko aduga number 2 khan bangai gi ena oina silai se ko hadi darkar leragadi wari shaba kainoma aina khangdaba laiye kholena khalagadi hadi adugi matang du da hadi hangba khotpada ikai biganu ko solution porokna ba tawbiyo dugi potu da ko hadi crystal saga haira khoi gi green aventuring gumba kai gumba du minus set cb ai ko sigi pot sima ado hadi ai gi khangjaba ai gi knowledge kari grass gumba mayam se jo hadi mingon da su share tawi be aina khangdaba leraga su mingon da gi du maina gumba hadi mingon da gi lowbo su ai ko hadi pauta kaina haira sine ko amain taroga ado sida number 3 khan bangai gi oina haridi of emotional satisfaction and like tauruba thaba inkhang da yamna progress leiba mai pakpa mongol loiba khotpa adumai tawraga oi aduga relationship kari class yam phana gumba chatpa aduga sida color sida na ko any nangna apamba mai ta shet lo kholo na adumai na piri ko color gi oina hairaga de ado sida lei ko hadi phi angang ba gumba kai gumba ma pocket ta hapaga chatlo hai ko ngasi se sena akhoi gi ngasi gi oina tarot card reading le ko timing so apedi minutes timing le ke pung manga ga min yang khai ni pan dagi na keno pung taruka mini yang kai tare phang lere ko adagi mo pung nipan ga mini kun taruk taina mapan ga mini yang kai taruk phang lere aduga pung baro ga mini yang kai mari dagi na nungda wairam gi taruka mini yang kai ni thoi phang lere ko adu nungda nga theng baina mapan ga mini yang kai um doine drama thoi ga minute kun mari phawum lere ai hinga theng baina baro ga mini yang kai manga dagi na nungalam dai gi manga ga minute kun tare phang le ko sisina koi gi ngasi gi oina phaba timing ko adu sida lere koi gi daily card message se ma'am thank you